ꯃꯈꯣꯏ ꯃꯌꯥꯝ ꯑꯃꯗꯤ ꯏꯁ꯭ꯋꯔꯒꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯑꯃꯁꯨꯡ ꯂꯝꯖꯤꯡꯕꯤꯕ ꯑꯗꯨ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯝꯂꯒꯅꯤ ꯃꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯈꯣꯡꯆꯠ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯗꯨꯒꯨꯝꯕꯗꯨ ꯊꯦꯡꯅꯗ꯭ꯔꯤꯕ ꯗꯔꯀꯥꯔꯗꯤ ꯂꯩꯕ ꯃꯤ ꯂꯥꯈ ꯀꯌꯥ ꯂꯩꯔꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯚꯝ ꯊꯦꯡꯅꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯄꯨꯟꯁꯤꯗ ꯑꯩꯕꯨ ꯁꯦꯛꯆꯨꯑꯦꯜꯂꯤ ꯑꯦꯕ꯭ꯌꯨꯁ ꯇꯧꯕꯤꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯟꯅ ꯌꯦꯡꯕꯗ ꯑꯗꯨꯒꯨꯝꯕ ꯐꯤꯚꯝꯗꯨꯗꯒꯤ ꯏꯁ꯭ꯋꯔꯅ ꯀꯔꯝꯅ ꯑꯩꯕꯨ ꯂꯥꯞꯊꯣꯛꯍꯜꯂꯛꯄꯒꯦ ꯍꯥꯏꯕꯗꯨ ꯎꯕ ꯉꯝꯃꯤ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯉꯤ ꯃꯗꯨꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯂꯩ ꯑꯗꯨꯒ ꯃꯥꯡ ꯇꯥꯛꯄꯒꯤ ꯂꯝꯕꯤꯗ ꯆꯠꯂꯨꯔꯕ ꯅꯍꯥ ꯑꯃꯒꯤ ꯋꯥꯔꯤꯁꯨ ꯍꯥꯏꯖꯒꯅꯤ ꯗ꯭ꯔꯥꯏꯚꯔ ꯀꯥꯔ ꯑꯁꯤ ꯚꯤꯛꯇꯣꯔꯤ ꯕꯥꯏꯕꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇꯒꯤ ꯒ꯭ꯔꯦꯖꯨꯑꯦꯠ ꯂꯣꯏꯁꯤꯟꯕꯗ ꯉꯥꯏꯔꯤꯕꯅꯤ ꯃꯤ ꯑꯌꯥꯝꯕꯅ ꯗ꯭ꯔꯥꯏꯚꯔ ꯃꯁꯥꯃꯛ ꯌꯥꯎꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤ ꯊꯥꯖꯅꯈꯤꯗꯦ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯁꯥꯎꯕꯅ ꯄꯤꯛ ꯊꯟꯅ ꯂꯩꯈꯤ ꯑꯗꯨꯒ ꯊꯃꯣꯏꯗ ꯑꯃꯝꯕꯅ ꯀꯨꯞꯁꯤꯟꯈꯤ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯏꯍꯥꯡ ꯍꯥꯡꯕ ꯑꯃꯝꯕ ꯑꯍꯣꯕ ꯑꯃ ꯂꯩꯕꯗꯧꯅ ꯐꯥꯎꯈꯤ ꯑꯗꯨꯒ ꯃꯗꯨꯗ ꯀꯅꯥꯁꯨ ꯂꯩꯈꯤꯗꯦ ꯑꯩ ꯑꯗꯨꯒ ꯑꯁꯥꯎꯕꯒ ꯅꯤꯡꯕ ꯀꯥꯏꯕꯒ ꯅꯥꯏꯇꯣꯝ ꯇꯥꯕꯒꯅ ꯄꯤꯛ ꯊꯟꯈꯤ ꯑꯩꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤ ꯅꯠꯇꯕꯗꯧꯅ ꯇꯧꯈꯤ ꯑꯩꯒꯤ ꯄꯥꯟꯗꯝ ꯀꯔꯤꯅꯣ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯩ ꯏꯁꯥꯗ ꯑꯃꯁꯨꯡ ꯕ꯭ꯔꯦꯟꯗ ꯍꯥꯏꯈꯤ ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯑꯁꯤ ꯑꯩꯅꯤ ꯑꯩꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯍꯣꯡꯍꯟꯕ ꯉꯝꯒꯅꯤ ꯑꯩꯅ ꯃꯉꯣꯟꯗ ꯃꯍꯥꯛꯅ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯨ ꯑꯩꯅꯤ ꯍꯥꯏꯅ ꯎꯠꯄ ꯉꯝꯒꯅꯤ ꯃꯍꯥꯛꯅ ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤꯕ ꯃꯄꯥ ꯑꯗꯨ ꯑꯩ ꯑꯣꯏꯕ ꯉꯝꯒꯅꯤ ꯑꯩꯅ ꯃꯉꯣꯟꯗ ꯑꯆꯨꯝ ꯑꯔꯥꯟ ꯇꯥꯛꯄ ꯉꯝꯒꯅꯤ ꯃꯍꯥꯛꯄꯨ ꯃꯤ ꯃꯌꯥꯝꯅ ꯆꯥꯎꯊꯣꯛꯅꯕ ꯌꯥꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯒꯅꯤ ꯑꯩꯈꯣꯏ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯑꯗꯨ ꯑꯩ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯉꯝꯈꯤꯗꯦ ꯃꯍꯥꯛꯁꯤ ꯗꯦ ꯀꯦꯌꯔ ꯐꯦꯁꯤꯂꯤꯇꯤꯁꯇꯒꯤ ꯇꯥꯟꯊꯣꯔꯛꯈꯤ ꯁ꯭ꯀꯨꯜꯁꯤꯡꯗꯒꯤ ꯇꯥꯟꯊꯣꯔꯛꯈꯤ ꯃꯃꯩꯗꯗꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅ ꯗ꯭ꯔꯥꯏꯚꯔꯕꯨ ꯆꯪꯍꯟꯕ ꯄꯨꯟꯕ ꯄꯥꯝꯅꯔꯛꯈꯤꯗꯦ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃꯅ ꯑꯁꯤꯒꯨꯝꯕ ꯑꯁꯥꯎꯕ ꯑꯃꯁꯨꯡ ꯑꯌꯦꯛꯄꯗ ꯄꯤꯛ ꯊꯜꯂꯒ ꯍꯤꯡꯕ ꯎꯕ ꯑꯁꯤ ꯇꯁꯦꯡꯅ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯒꯤ ꯃꯆꯥꯁꯤꯡ ꯎꯔꯨꯕꯗꯗꯤ ꯃꯈꯣꯏꯒꯤꯗꯤ ꯑꯐꯕ ꯋꯥꯔꯤ ꯀꯌꯥ ꯂꯩ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯅꯆꯥꯗꯤ ꯀꯝꯗꯧꯔꯤ ꯀꯔꯤ ꯇꯧꯔꯤ ꯀꯔꯤ ꯑꯣꯏꯍꯟꯒꯗꯧꯔꯤ ꯍꯪꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯑꯐ ꯅꯨꯡꯉꯥꯏ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯈꯤꯗꯦ ꯀꯥ ꯍꯦꯟꯅ ꯁꯥꯊꯤꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯅꯤ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯕꯨ ꯏ ꯊꯣꯛꯄ ꯐꯥꯎꯕ ꯆꯤꯛꯊꯠꯆꯩ ꯊꯥꯡ ꯄꯥꯏꯗꯨꯅ ꯑꯩꯕꯨ ꯇꯥꯟꯅꯩ ꯊꯤꯟꯅꯕ ꯍꯣꯠꯅꯩ ꯃꯍꯥꯛ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯃꯍꯥꯛꯅ ꯌꯨꯝꯗ ꯂꯥꯡ ꯊꯥꯛꯀꯅꯤ ꯋꯥꯏꯔꯒꯨꯝꯕ ꯊꯛꯀꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯠꯄꯗ ꯊꯦꯡꯂꯨꯔꯕꯗꯤ ꯊꯥꯡꯒꯨꯝꯕ ꯌꯦꯇꯨꯝꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯥꯏ ꯃꯌꯥꯒꯨꯝꯕꯗ ꯄꯥꯏꯁꯤꯜꯂꯛꯀꯅꯤ ꯃꯍꯥꯛ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯈꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯕ ꯀ꯭ꯂꯤꯅꯤꯛꯁꯤꯡ ꯁꯥꯏꯀꯣꯂꯣꯖꯤꯁꯁꯤꯡꯗ ꯌꯦꯡꯈꯤ ꯆꯔꯆꯀꯤ ꯀꯥꯡꯕꯨꯗ ꯆꯔꯆꯀꯤ ꯁꯥꯏꯀꯣꯂꯣꯖꯤꯁꯁꯤꯡꯗ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯈꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛꯅ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒꯗ ꯅꯈꯣꯏꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯆꯨꯝꯂꯦ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕꯁꯤ ꯍꯥꯟꯅ ꯊꯦꯡꯅꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯅꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯖꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯈꯤ ꯃꯍꯥꯛ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯔꯤ ꯏꯟꯐ꯭ꯂꯣꯟ ꯅꯥꯔꯤ ꯁ꯭ꯀꯤꯖꯣꯐ꯭ꯔꯦꯅꯤꯌꯥ ꯑꯣꯇꯤꯖꯝ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯗꯤꯁꯑꯣꯔꯗꯔ ꯗꯤꯄ꯭ꯔꯦꯁꯟ ꯗꯤꯁꯑꯣꯔꯗꯔ ꯇꯣꯉꯥꯟꯕ ꯃꯤꯡꯅꯤ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯕꯗ ꯑꯩꯈꯣꯏꯅ ꯊꯥ 1.5 2 ꯐꯥꯎꯕ ꯆꯠꯈꯤ ꯑꯩꯈꯣꯏꯅ ꯇꯥꯟꯅꯔꯨꯕ ꯀꯥꯎꯟꯁꯤꯂꯔ ꯈꯨꯗꯤꯡꯃꯛꯅ ꯗ꯭ꯔꯥꯏꯚꯔ ꯌꯥꯎꯗꯅ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒ ꯀꯧꯒꯅꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯑꯩꯈꯣꯏꯗ ꯍꯥꯏꯒꯅꯤ ꯅꯪꯒꯤ ꯑꯃꯁꯨꯡ ꯅꯪꯒꯤ ꯅꯨꯄꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯅꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯔꯣꯏ ꯑꯩꯈꯣꯏꯅ ꯅꯍꯥꯛꯄꯨ ꯂꯩꯍꯜꯂꯔꯣꯏ ꯑꯩꯈꯣꯏ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯅꯤꯡꯗ꯭ꯔꯤ ꯑꯩꯈꯣꯏ ꯅꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯔꯣꯏ ꯑꯩꯈꯣꯏ ꯅꯈꯣꯏꯒꯤꯗꯃꯛ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯖꯒꯦ ꯏꯁ꯭ꯋꯔꯅ ꯄꯥꯡꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯃꯗꯨ ꯀꯥꯎꯕ ꯁꯨꯛꯉꯝ ꯉꯝꯂꯣꯏ ꯄꯨꯝꯅꯃꯛꯇꯣ ꯑꯩꯈꯣꯏꯗ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕ ꯐꯥꯎꯈꯤꯗꯦ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯉꯝꯂꯔꯣꯏ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯔꯛꯄꯗ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯈꯤꯗꯦ ꯃꯥꯏꯊꯤꯔꯕ ꯃꯃꯥ ꯑꯃꯒꯨꯝ ꯐꯥꯎꯈꯤ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨ ꯇꯧꯏ ꯍꯥꯏꯅ ꯈꯟꯈꯤꯗꯦ ꯑꯣꯖꯥꯁꯤꯡ
ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯤꯡ, ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯇꯣꯛꯊꯣꯛꯑꯣ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯅꯣꯡꯃ ꯑꯩꯈꯣꯏꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯃꯍꯥꯛꯀꯨꯝꯕ ꯑꯉꯥꯡꯗꯤ ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤ, ꯃꯉꯣꯟꯗ ꯍꯤꯠꯂꯔꯒꯤ ꯋꯥꯈꯜ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯍꯥꯛꯁꯤ ꯁ꯭ꯇꯦꯠꯇ ꯄꯤꯊꯣꯛꯈ꯭ꯔꯣ, ꯅꯪꯒꯤ ꯅꯨꯄꯤꯒ ꯅꯪꯒꯅ ꯁꯦꯟꯅꯕ ꯁꯨꯛꯉꯝ ꯉꯝꯂꯔꯣꯏ, ꯃꯍꯥꯛꯄꯨ ꯁꯃꯥꯖꯗ ꯍꯤꯡꯕ ꯌꯥꯕ ꯃꯤ ꯑꯣꯏꯍꯟꯕ ꯉꯝꯃꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤ ꯅꯣꯡꯃꯗꯤ ꯑꯆꯧꯕ ꯃꯤꯍꯥꯠꯄ ꯑꯃ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯂꯩꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯑꯃꯨꯛꯁꯨ ꯅꯈꯣꯏꯅ ꯃꯍꯥꯛꯄꯨ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯇ꯭ꯔꯒꯗꯤ ꯃꯍꯥꯛꯅ ꯅꯈꯣꯏꯕꯨ ꯍꯥꯠꯈꯤꯒꯅꯤ, ꯃꯍꯥꯛ ꯇꯥꯟꯊꯣꯛꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯠꯇ꯭ꯔꯒꯅ ꯍꯛꯆꯥꯡꯒꯤ ꯃꯇꯥꯡꯗ ꯑꯃ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯏ꯫ ꯑꯩꯅ ꯃꯁꯤꯃꯗꯤ ꯍꯥꯏꯖꯅꯤꯡꯉꯤ ꯃꯗꯨꯗꯤ ꯂꯥꯏ ꯐꯠꯇꯕꯅ ꯅꯉꯣꯟꯗ ꯅꯪꯒꯤ ꯑꯥꯁꯥ ꯂꯩꯇ꯭ꯔꯦ, ꯅꯪꯅ ꯐꯅ ꯍꯣꯠꯅꯔꯕꯁꯨ ꯑꯍꯣꯡꯕ ꯄꯨꯔꯛꯄ ꯁꯨꯛꯉꯝ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯃꯤꯅꯝꯂꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯉꯣꯟꯗ ꯃꯁꯤꯃ ꯃꯌꯦꯛ ꯁꯦꯡꯅ ꯍꯧꯅ ꯍꯥꯏꯅꯤꯡꯉꯤ ꯃꯗꯨꯗꯤ ꯍꯣꯡꯕ ꯅꯥꯏꯗꯕ ꯑꯁꯤꯗꯤ ꯏꯁ꯭ꯋꯔꯇꯅꯤ꯫ ꯏꯁ꯭ꯋꯔꯗꯤ ꯍꯣꯡꯕ ꯅꯥꯏꯗꯦ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅꯗꯤ ꯈꯨꯗꯤꯡꯃꯛ ꯍꯣꯡꯍꯟꯕ ꯉꯝꯃꯤ꯫ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯗ ꯊꯥꯖꯕ ꯊꯝꯗꯨꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯤꯕ ꯃꯈꯩꯗꯤ ꯏꯁ꯭ꯋꯔꯅ ꯊꯕꯛ ꯑꯗꯨꯝ ꯇꯧꯕꯤꯔꯤ꯫ ꯏꯁ꯭ꯋꯔꯗ ꯈꯨꯗꯤꯡꯃꯛ ꯑꯣꯏꯊꯣꯛꯏ, ꯈꯨꯗꯤꯡꯃꯛ ꯍꯣꯡꯍꯟꯕ ꯉꯝꯃꯤ꯫ ꯃꯑꯣꯡ ꯑꯃꯗꯒꯤ ꯑꯃꯗ ꯌꯦꯛꯅꯕꯅ ꯇ꯭ꯔꯦꯚꯔꯒꯤ ꯋꯥꯈꯜꯗ ꯂꯥꯟꯕꯟ ꯑꯃ ꯁꯦꯝꯒꯠꯇꯨꯅ ꯊꯝꯈ꯭ꯔꯣ ꯑꯗꯨꯒ ꯃꯗꯨ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯄꯥꯟꯗ ꯎꯠꯊꯣꯔꯛꯈꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯀꯤꯗꯃꯛ ꯁꯨꯡꯇꯣꯛ ꯇꯣꯛꯈꯤꯗꯕ ꯃꯃꯥ ꯃꯄꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯁ꯭ꯋꯔ ꯂꯩꯈꯤ, ꯑꯗꯨꯒ ꯃꯃꯩꯗ ꯀꯅꯥꯒꯨꯝꯕ ꯑꯐꯕ ꯈꯔ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯍꯣꯡꯂꯛꯈꯤ꯫ ꯑꯩꯅ ꯃꯁꯤꯃꯒ ꯍꯥꯏꯅꯤꯡꯉꯤ ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯂꯩꯅꯤꯡꯕ ꯐꯤꯚꯝ ꯑꯃ ꯍꯦꯛꯇꯗ ꯂꯩꯔꯒꯁꯨ ꯅꯍꯥꯛꯅꯁꯨ ꯇꯣꯛꯇ꯭ꯔꯕꯗꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯗ ꯊꯥꯖꯕ ꯊꯝꯗꯨꯅ ꯑꯥꯁꯥ ꯇꯧꯔꯤꯕꯅꯤ꯫ ꯅꯤꯡꯊꯧ ꯗꯦꯕꯤꯗ ꯐꯥꯎꯕꯅ ꯃꯁꯥꯃꯛꯄꯨ ꯅꯤꯡꯁꯤꯡꯖꯈꯤ, ꯊꯥꯒꯠ ꯏꯁꯩ 19:19 ꯑꯁꯤ ꯑꯩ ꯄꯥꯝꯖꯩ, ꯑꯩꯅ ꯍꯤꯡꯂꯤꯉꯩꯗ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯑꯐꯕꯁꯤꯡ ꯑꯗꯨ ꯎꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯔꯝꯗꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯗꯕꯅꯣ? ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯅ ꯄꯨꯟꯁꯤ ꯂꯣꯏꯔꯒ ꯁ꯭ꯋꯔꯒꯗ ꯂꯩꯕ ꯃꯇꯝꯗ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯑꯐꯕꯁꯤꯡ ꯎꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯤꯡꯒꯗꯕ ꯌꯥꯝꯅ ꯁꯥꯡꯅ ꯂꯩꯔꯤ, ꯑꯗꯨꯅ ꯃꯁꯤ ꯋꯥꯅ ꯍꯤꯡꯅꯤꯡꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ, ꯑꯩꯅ ꯍꯤꯡꯂꯤꯉꯩꯗ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯑꯐꯕꯁꯤꯡ ꯑꯗꯨ ꯎꯒꯅꯤ꯫ ꯑꯩꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯅꯤꯡꯉꯤ ꯃꯗꯨꯗꯤ ꯉꯁꯤ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯑꯃ ꯊꯣꯛꯀꯗꯧꯔꯤ, ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯑꯃ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯑꯩꯅ ꯑꯥꯁꯥ ꯇꯧꯔꯤ ꯍꯥꯏꯕꯁꯤ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯅ ꯃꯁꯤ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯖꯩ, ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯗꯒꯤ ꯑꯐꯕ ꯇꯧꯔꯛꯀꯅꯤ, ꯑꯐꯕ ꯊꯦꯡꯅꯒꯅꯤ ꯍꯥꯏꯅ ꯆꯦꯠꯅ ꯑꯥꯁꯥ ꯇꯧꯖꯗꯨꯅ ꯂꯩꯇ꯭ꯔꯒꯗꯤ ꯌꯦꯛꯅꯕꯅ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯔꯥꯟꯕꯁꯤꯡ ꯍꯥꯞꯆꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯈꯜꯍꯟꯅꯤꯡꯕ ꯑꯗꯨꯃꯛ ꯅꯍꯥꯛ ꯈꯟꯕ ꯍꯧꯔꯛꯀꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯕ꯭ꯔꯥꯍꯝꯗ ꯋꯥꯁꯛ ꯄꯤꯔꯝꯂꯒ ꯃꯗꯨꯒꯤꯗꯃꯛ ꯃꯍꯥꯛꯅ ꯆꯍꯤ 10 ꯉꯥꯏꯈꯤꯕ ꯑꯗꯨ ꯑꯩ ꯈꯟꯕ ꯄꯥꯝꯖꯩ꯫ ꯆꯍꯤ 10ꯅꯤ, ꯍꯞꯇꯥ 1-2ꯒꯤ ꯋꯥ ꯅꯠꯇꯦ꯫ ꯋꯥꯁꯛꯈꯤꯕ ꯑꯗꯨ ꯑꯣꯏꯔꯛꯇ꯭ꯔꯤꯉꯩꯗ ꯆꯍꯤ 10 ꯉꯥꯏꯈꯤ꯫ ꯃꯁꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯑꯣꯏꯔꯔꯣꯏꯗ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤ ꯀꯌꯥꯔꯛ ꯍꯟꯅ ꯂꯥꯛꯏ ꯑꯩ ꯈꯪꯏ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯔꯣꯃꯤꯌꯥ 4ꯗ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯥꯁꯥ ꯂꯩꯇ꯭ꯔꯕꯁꯨ ꯑꯕ꯭ꯔꯥꯍꯝꯅ ꯖꯥꯇꯤ ꯀꯌꯥꯒꯤ ꯃꯄꯥ ꯑꯣꯏꯔꯛꯈꯤꯅꯤ ꯍꯥꯏꯅ ꯑꯥꯁꯥ ꯇꯧꯖꯈꯤ꯫ ꯏꯁ꯭ꯋꯔꯅ ꯃꯉꯣꯟꯗ ꯑꯉꯥꯡ ꯑꯃ ꯐꯪꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛ ꯄꯤꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯍꯜ ꯑꯣꯏꯔꯦ, ꯆꯍꯤ 100 ꯁꯨꯖꯤꯜꯂꯛꯂꯦ, ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯍꯅꯨꯔꯦ, ꯑꯉꯥꯡ ꯐꯪꯕ ꯃꯇꯝ ꯍꯦꯟꯗꯣꯔꯛꯂꯦ꯫ ꯀꯔꯝꯅ ꯃꯍꯥꯛ ꯑꯉꯥꯡ ꯐꯪꯒꯗꯧꯔꯤꯕꯅꯣ? ꯏꯁ꯭ꯋꯔꯅ ꯅꯠꯇꯅ ꯉꯝꯂꯔꯣꯏ꯫ ꯃꯁꯤꯗ ꯍꯥꯏ, ꯊꯥꯖꯗꯗꯨꯅ ꯃꯍꯥꯛꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯁꯛꯈꯤꯕ ꯑꯗꯨ ꯆꯤꯡꯅꯈꯤꯗꯦ꯫ ꯆꯤꯡꯅꯕꯗꯤ ꯂꯥꯛꯀꯅꯤ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯅꯍꯥꯛ ꯂꯩꯕ ꯇꯥꯏ꯫
ꯐꯤꯚꯝꯗꯨꯅ ꯀꯔꯤ ꯀꯔꯤ ꯃꯥꯜꯂꯕꯁꯨ ꯑꯩ ꯏꯁ꯭ꯋꯔꯗ ꯊꯥꯖꯔꯤ ꯍꯥꯏꯅ ꯍꯥꯏꯕ ꯇꯥꯏ, ꯍꯧꯅ ꯍꯥꯏꯕ ꯇꯥꯏ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯊꯥꯖꯩ ꯅꯍꯥꯛ ꯍꯣꯡꯂꯛꯄꯁꯨ ꯎꯒꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯋꯥꯔꯤ ꯈꯔꯒ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯃꯈꯣꯏꯗ ꯇꯣꯛꯊꯣꯛꯂꯣ, ꯍꯣꯠꯅꯔꯨꯔꯅꯨ ꯍꯥꯏꯔꯕꯅꯤ꯫ ꯑꯩꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯅꯤꯡꯉꯤ ꯃꯗꯨꯗꯤ ꯉꯁꯤ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯑꯃ ꯊꯣꯛꯀꯗꯧꯔꯤ, ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯑꯃ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯑꯩꯅ ꯑꯥꯁꯥ ꯇꯧꯔꯤ ꯍꯥꯏꯕꯁꯤ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯅ ꯃꯁꯤ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯖꯩ, ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯗꯒꯤ ꯑꯐꯕ ꯇꯧꯔꯛꯀꯅꯤ, ꯑꯐꯕ ꯊꯦꯡꯅꯒꯅꯤ ꯍꯥꯏꯅ ꯆꯦꯠꯅ ꯑꯥꯁꯥ ꯇꯧꯖꯗꯨꯅ ꯂꯩꯇ꯭ꯔꯒꯗꯤ ꯌꯦꯛꯅꯕꯅ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯔꯥꯟꯕꯁꯤꯡ ꯍꯥꯞꯆꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯈꯜꯍꯟꯅꯤꯡꯕ ꯑꯗꯨꯃꯛ ꯅꯍꯥꯛ ꯈꯟꯕ ꯍꯧꯔꯛꯀꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯕ꯭ꯔꯥꯍꯝꯗ ꯋꯥꯁꯛ ꯄꯤꯔꯝꯂꯒ ꯃꯗꯨꯒꯤꯗꯃꯛ ꯃꯍꯥꯛꯅ ꯆꯍꯤ 10 ꯉꯥꯏꯈꯤꯕ ꯑꯗꯨ ꯑꯩ ꯈꯟꯕ ꯄꯥꯝꯖꯩ꯫ ꯆꯍꯤ 10ꯅꯤ ꯋꯥꯁꯛꯈꯤꯕ ꯑꯗꯨ ꯑꯣꯏꯔꯛꯇ꯭ꯔꯤꯉꯩꯗ ꯆꯍꯤ 10 ꯉꯥꯏꯈꯤ꯫ ꯃꯁꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯑꯣꯏꯔꯔꯣꯏꯗ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤ ꯀꯌꯥꯔꯛ ꯍꯟꯅ ꯂꯥꯛꯏ ꯑꯩ ꯈꯪꯏ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯔꯣꯃꯤꯌꯥ 4ꯗ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯁꯥ ꯂꯩꯇ꯭ꯔꯕꯁꯨ ꯑꯕ꯭ꯔꯥꯍꯝꯅ ꯖꯥꯇꯤ ꯀꯌꯥꯒꯤ ꯃꯄꯥ ꯑꯣꯏꯔꯛꯈꯤꯅꯤ ꯍꯥꯏꯅ ꯑꯁꯥ ꯇꯧꯖꯈꯤ꯫ ꯏꯁ꯭ꯋꯔꯅ ꯃꯉꯣꯟꯗ ꯑꯉꯥꯡ ꯑꯃ ꯐꯪꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛ ꯄꯤꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯍꯜ ꯑꯣꯏꯔꯦ, ꯆꯍꯤ 100 ꯁꯨꯖꯤꯜꯂꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯍꯅꯨꯔꯦ, ꯑꯉꯥꯡ ꯐꯪꯕ ꯃꯇꯝ ꯍꯦꯟꯗꯣꯔꯛꯂꯦ꯫ ꯀꯔꯝꯅ ꯃꯍꯥꯛ ꯑꯉꯥꯡ ꯐꯪꯒꯗꯧꯔꯤꯕꯅꯣ? ꯏꯁ꯭ꯋꯔꯅ ꯅꯠꯇꯅ ꯉꯝꯂꯔꯣꯏ꯫ ꯃꯁꯤꯗ ꯍꯥꯏ, ꯊꯥꯖꯗꯗꯨꯅ ꯃꯍꯥꯛꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯁꯛꯈꯤꯕ ꯑꯗꯨ ꯆꯤꯡꯅꯈꯤꯗꯦ꯫ ꯆꯤꯡꯅꯕꯗꯤ ꯂꯥꯛꯀꯅꯤ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯅꯍꯥꯛ ꯂꯩꯕ ꯇꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯋꯥꯔꯤ ꯈꯔꯒ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯗ꯭ꯔꯥꯏꯚꯔ ꯀꯥꯔꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯄꯨꯟꯁꯤꯗ ꯑꯁꯥꯎꯕ ꯑꯃꯁꯨꯡ ꯆꯃꯝꯅꯕꯅ ꯄꯤꯛ ꯊꯟꯈꯤ, ꯑꯗꯨꯒ ꯏꯟꯈꯠꯂꯛꯄꯒꯤ ꯄꯨꯟꯁꯤꯗ ꯅꯥꯏꯇꯣꯝ ꯇꯥꯕ ꯑꯃꯁꯨꯡ ꯅꯤꯡꯕ ꯀꯥꯏꯕꯅ ꯊꯟꯈꯤ꯫ ꯑꯩꯒꯤ ꯃꯥꯏꯀꯩ ꯈꯪꯈꯤꯗꯦ, ꯄꯪꯍꯤꯡ ꯍꯤꯡꯈꯤ, ꯗ꯭ꯔꯒ ꯆꯥꯗꯨꯅ, ꯌꯨ ꯊꯛꯇꯨꯅ, ꯀ꯭ꯂꯕꯇ ꯆꯠꯇꯨꯅ, ꯅꯨꯄꯤꯁꯤꯡꯒ ꯉꯥꯎꯗꯨꯅ ꯂꯩꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯌꯥꯝꯗ꯭ꯔꯕꯗ ꯕꯤꯌꯔ ꯄꯦꯛ 12ꯗꯤ ꯊꯛꯈꯤ꯫ ꯑꯀꯟꯕ ꯅꯤꯁꯥ, ꯋꯤꯠ, ꯄꯦꯟꯀꯤꯂꯔ, ꯃꯁꯜ ꯔꯤꯂꯦꯛꯁꯔ, ꯁ꯭ꯂꯤꯄꯤꯡ ꯄꯤꯜ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯌꯨꯗ ꯌꯥꯟꯁꯤꯜꯂꯒ ꯊꯛꯈꯤ꯫ ꯅꯨꯃꯤꯗꯥꯡꯗ ꯑꯩꯈꯣꯏ ꯇꯨꯝꯈꯤꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯗ꯭ꯔꯥꯏꯚꯔꯅ ꯌꯨꯝ ꯃꯅꯨꯡꯗ ꯀꯣꯏꯆꯠ ꯆꯠꯈꯤ꯫ ꯑꯩꯈꯣꯏꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯨ ꯇꯥꯈꯤ꯫ ꯃꯍꯥꯛꯁꯨ ꯇꯨꯝꯈꯤꯗꯦ꯫ ꯌꯨꯝꯗꯨꯗ ꯂꯩꯕ ꯀꯅꯥꯁꯨ ꯇꯨꯝꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯀꯔꯤꯅꯣ ꯇꯧꯕ ꯑꯗꯨꯒ ꯆꯠꯇꯨꯅ ꯂꯩꯕ ꯑꯗꯨ ꯇꯥꯈꯤ꯫ ꯗ꯭ꯔꯥꯏꯚꯔꯒꯤ ꯃꯇꯦꯡꯒꯤꯗꯃꯛ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯆꯥꯕꯨ ꯅꯤꯡꯇꯝꯍꯟꯅꯕꯒꯤꯗꯃꯛ ꯏꯁ꯭ꯋꯔꯗ ꯍꯥꯏꯖꯕ ꯍꯧꯔꯛꯈꯤ꯫ ꯗ꯭ꯔꯥꯏꯚꯔ ꯀꯅꯥꯅꯣ ꯃꯤ ꯂꯣꯏꯅꯃꯛꯅ ꯈꯪꯅꯈꯤ꯫ ꯀꯅꯥꯅꯁꯨ ꯃꯉꯣꯟꯗ ꯍꯣꯡꯂꯛꯅꯕꯒꯤꯗꯃꯛ ꯑꯇꯣꯞꯄ ꯇꯥꯟꯖꯥ ꯑꯃ ꯄꯤꯅꯈꯤꯗꯦ꯫ ꯏꯁ꯭ꯋꯔꯅꯗꯤ ꯄꯤꯈꯤ, ꯏꯁ꯭ꯋꯔꯗꯗꯤ ꯊꯧꯔꯥꯡ ꯑꯃ ꯑꯗꯨꯝ ꯂꯩꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡ ꯑꯩꯅ ꯇꯨꯝꯈꯤꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯋꯤꯠꯇꯨ ꯆꯨꯔꯨꯠꯇ ꯊꯛꯀꯅꯤ꯫ ꯑꯩꯅ ꯆꯧꯀ꯭ꯔꯤꯗ ꯐꯝꯂꯒ ꯆꯦꯅꯦꯜꯁꯤꯡ ꯍꯣꯡꯗꯨꯅ ꯌꯦꯡꯈꯤ꯫ ꯖꯣꯏꯁ ꯃꯦꯌꯔꯅ ꯋꯥ ꯉꯥꯡꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯊꯪꯒꯤ ꯃꯤꯠꯀꯨꯞꯇ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯇꯤꯚꯤꯗꯒꯤ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯛꯂꯒ ꯆꯧꯀ꯭ꯔꯤꯗ ꯐꯝꯂꯤꯕ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯃꯨꯟꯅ ꯇꯥꯗ꯭ꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯦꯡꯉꯨ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩ ꯆꯧꯀ꯭ꯔꯤꯗ ꯐꯝꯂꯒ ꯂꯩꯔꯝꯈꯤ꯫ ꯃꯍꯥꯛꯅ ꯃꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩ ꯉꯛꯈꯤ꯫ ꯇꯤꯚꯤꯗꯒꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯂꯛꯂꯦ ꯍꯥꯏꯅ ꯑꯩ ꯌꯥꯝꯅ ꯉꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯩ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ꯫ ꯑꯩ ꯆꯦꯟꯁꯤꯟꯈꯤ꯫ ꯆꯧꯀ꯭ꯔꯤꯗ ꯐꯝꯂꯤꯕ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯃꯨꯟꯅ ꯇꯥꯗ꯭ꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯦꯡꯉꯨ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩ ꯆꯧꯀ꯭ꯔꯤꯗ ꯐꯝꯂꯒ ꯂꯩꯔꯝꯈꯤ꯫ ꯃꯍꯥꯛꯅ ꯃꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩ ꯉꯛꯈꯤ꯫ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯂꯛꯂꯦ ꯍꯥꯏꯅ ꯑꯩ ꯌꯥꯝꯅ ꯉꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯩ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯇꯝꯅꯅ ꯍꯥꯏꯔꯛꯈꯤ, ꯃꯗꯨꯗ ꯀꯔꯤꯅꯣ ꯅꯪ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯅ ꯉꯛꯈꯤ꯫ ꯃꯍꯥꯛꯅ ꯖꯣꯏꯁ ꯃꯦꯌꯔꯅꯦ, ꯅꯪ ꯌꯦꯡꯕ ꯅꯨꯄꯤꯗꯨꯅꯦ꯫ ꯃꯍꯥꯛ ꯂꯥꯏ ꯐꯠꯇꯕꯒꯨꯝꯕꯅꯤ꯫ ꯑꯩꯅ ꯇꯥꯕ ꯄꯥꯝꯗꯕ ꯋꯥꯁꯤꯡ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ, ꯗ꯭ꯔꯥꯏꯚꯔ, ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯅꯤ, ꯃꯁꯤꯅꯤ ꯅꯍꯥꯛꯅ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯑꯁꯤ, ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯍꯣꯡꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯄꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯨ ꯍꯣꯡꯈꯤ꯫ ꯌꯥꯝꯅ ꯉꯛꯄꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯨ ꯍꯣꯡꯈꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯃꯄꯥꯟꯗꯒꯤ ꯗ꯭ꯔꯥꯏꯚꯔꯗ ꯋꯥ ꯉꯥꯡꯕꯤꯕ ꯑꯁꯤ ꯑꯩꯉꯣꯟꯗ
ꯅꯨꯡꯉꯥꯏꯖꯕ ꯄꯣꯛꯏ꯫ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛ ꯆꯧꯀ꯭ꯔꯤꯗ ꯐꯝꯂꯤꯕ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯇꯥꯗ꯭ꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯦꯡꯉꯨ ꯍꯥꯏꯕꯁꯤ ꯀꯔꯤꯗꯒꯤ ꯍꯥꯏꯔꯛꯈꯤꯕꯅꯣ? ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯁ꯭ꯋꯔꯕꯨ ꯊꯑꯣꯏꯔꯝꯗꯦ꯫ ꯃꯗꯨ ꯃꯍꯥꯛꯅ ꯂꯥꯏ ꯐꯠꯇꯕꯅꯤ ꯍꯥꯏꯅ ꯈꯟꯈꯤ, ꯑꯗꯨꯕꯨ ꯃꯗꯨ ꯏꯁ꯭ꯋꯔꯅꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯇꯥꯡꯀꯛ ꯀꯌꯥꯗ ꯍꯤꯔꯝ ꯀꯌꯥꯒꯤꯗꯃꯛ ꯉꯥꯡꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯥꯅꯅꯕ ꯁꯦꯝ ꯁꯥꯗꯕꯒꯤꯅꯤ꯫ ꯃꯗꯨ ꯊꯑꯣꯏꯗꯦ ꯅꯠꯇ꯭ꯔꯒ ꯂꯥꯏ ꯐꯠꯇꯕꯗ ꯉꯥꯛꯇ ꯇꯥꯏꯁꯤꯜꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯇ꯭ꯔꯦꯚꯔꯅ ꯈ꯭ꯔꯤꯁꯇꯕꯨ ꯂꯧꯁꯤꯟꯖꯈꯤ, ꯃꯃꯥꯗ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯃꯤꯟꯅꯈꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯊꯕꯛ ꯇꯧꯃꯤꯟꯅꯅꯕ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠꯅꯔ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯁ꯭ꯋꯔꯅ ꯇ꯭ꯔꯦꯚꯔꯗ ꯋꯥ ꯉꯥꯡꯂꯤꯕ ꯃꯇꯝꯗ ꯃꯗꯨ ꯃꯍꯥꯛꯀꯤꯗꯃꯛꯇꯗꯤ ꯄꯨꯟꯁꯤ ꯍꯣꯡꯕꯒꯤ ꯃꯤꯠꯀꯨꯞ ꯑꯣꯏꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯍꯣꯡꯍꯟꯕ ꯃꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯍꯣꯡꯍꯟꯕ ꯉꯝꯂꯤꯕ ꯑꯁꯤ ꯖꯣꯏꯁ ꯃꯦꯌꯔ ꯃꯤꯅꯤꯁꯇ꯭ꯔꯤꯁꯀꯤ ꯄꯥꯔꯠꯅꯔꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯒꯤ ꯉꯝꯍꯜꯂꯤꯕꯅꯤ꯫ ꯃꯤ ꯀꯌꯥ ꯑꯃꯅ ꯃꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯤ, ꯃꯁꯤꯅ ꯃꯈꯣꯏꯕꯨ ꯊꯥꯖꯕꯗ ꯆꯦꯠꯅ ꯂꯩꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯉꯤ, ꯃꯁꯤꯅ ꯃꯈꯣꯏꯗ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯇꯝꯕꯤ, ꯑꯗꯨꯕꯨ ꯃꯤ ꯀꯌꯥꯒꯤꯗꯃꯛꯇꯗꯤ ꯃꯁꯤ ꯄꯨꯟꯁꯤ ꯍꯣꯡꯍꯟꯕ ꯃꯤꯠꯀꯨꯞ ꯑꯃꯅꯤ꯫ ꯃꯤꯁꯤꯡꯅ ꯑꯩꯉꯣꯟꯗ ꯅꯍꯥꯛꯅ ꯇꯤꯚꯤꯗ ꯌꯦꯡꯂꯛꯂꯒ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯃꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯣꯡꯕ ꯃꯤꯠꯀꯨꯞ ꯑꯣꯏꯈꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒ ꯄꯥꯔꯠꯅꯔ ꯑꯣꯏꯃꯤꯟꯅꯔꯤꯕꯁꯤꯡꯗ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯑꯁꯤ ꯃꯃꯜ ꯌꯥꯝꯅ ꯂꯩ, ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯁꯤ ꯈꯪꯍꯟꯖꯅꯤꯡꯉꯤ꯫ ꯅꯍꯥꯛꯅ ꯑꯩꯈꯣꯏꯗ ꯑꯣꯐꯔꯤꯡꯁꯤꯡ ꯊꯥꯕꯤꯔꯛꯄ ꯃꯇꯝꯗ ꯃꯁꯤꯗꯤ ꯃꯃꯜ ꯂꯩꯇꯦꯗ꯫ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯗ ꯑꯩꯅ ꯊꯥꯒꯗꯧꯔꯤꯕ ꯑꯣꯐꯔ ꯃꯆꯥ ꯑꯁꯤꯅ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ, ꯃꯗꯨ ꯆꯨꯝꯗꯦ꯫ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯗꯔꯀꯥꯔ ꯂꯩ, ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯗꯔꯀꯥꯔ ꯂꯩ, ꯇ꯭ꯔꯦꯚꯔꯅ ꯅꯪꯕꯨ ꯗꯔꯀꯥꯔ ꯂꯩ꯫ ꯉꯁꯤꯁꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯇꯣꯞꯄ ꯇ꯭ꯔꯦꯚꯔ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ, ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯁꯃꯁ꯭ꯌꯥ ꯊꯦꯡꯅꯔꯤꯕ ꯃꯤ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯃꯈꯣꯏꯅ ꯅꯪꯕꯨ ꯗꯔꯀꯥꯔ ꯂꯩ꯫ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯅꯕ ꯍꯥꯏꯕꯁꯤꯅ ꯅꯍꯥꯛꯄꯨ ꯏꯁ꯭ꯋꯔꯅ ꯀꯧꯕꯤꯕ ꯍꯥꯏꯕ ꯑꯁꯤ ꯅꯍꯥꯛꯅ ꯊꯥꯖꯔꯤ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯅ ꯅꯍꯥꯛ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯌꯥꯎꯅꯕꯒꯤ ꯂꯝꯕꯤ ꯑꯃꯅꯤ, ꯃꯁꯤꯅ ꯏꯁ꯭ꯋꯔꯅ ꯅꯍꯥꯛꯄꯨ ꯆꯥꯎꯅ ꯁꯤꯖꯤꯟꯅꯕꯒꯤ ꯂꯝꯕꯤ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯅ ꯅꯍꯥꯛꯄꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ, ꯅꯍꯥꯛ ꯃꯃꯜ ꯌꯥꯝꯅ ꯂꯩ꯫ ꯅꯍꯥꯛ ꯍꯧꯖꯤꯛ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯅ ꯑꯉꯥꯡ 2-3 ꯂꯩꯔꯒ ꯏꯁ꯭ꯋꯔꯒꯤ ꯊꯕꯛꯇꯤ ꯇꯧꯅꯤꯡꯕ, ꯀꯔꯤ ꯇꯧꯒꯗꯣꯏꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯄꯥꯔꯠꯅꯔ ꯑꯣꯏꯃꯤꯟꯅꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯌꯦꯡꯂꯤꯕ ꯃꯤꯌꯥꯝꯗ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏ꯫ ꯅꯍꯥꯛꯅ ꯀꯔꯕꯥꯔꯒꯨꯝꯕ ꯇꯧꯕ ꯑꯣꯏꯔꯒꯅ, ꯑꯗꯨꯒ ꯏꯁ꯭ꯋꯔꯅꯗꯤ ꯁꯤꯖꯤꯟꯅꯕ ꯄꯥꯝꯂꯒꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁ꯭ꯋꯔꯅ ꯈꯟꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯗꯨꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤꯒꯤ ꯃꯄꯥꯟꯗꯒꯤ ꯁꯤꯖꯤꯟꯅꯍꯟꯕ ꯌꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯇ꯭ꯔꯦꯚꯔꯒꯤ ꯑꯔꯣꯏꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯃꯤꯟꯅꯔꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯃꯁꯤ ꯅꯤꯡꯁꯤꯡꯍꯟꯅꯤꯡꯉꯤ ꯃꯗꯨꯗꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯒꯤ ꯄꯥꯔꯠꯅꯔ ꯑꯃ ꯅꯍꯥꯛꯅ ꯇ꯭ꯔꯦꯚꯔꯒꯤ ꯋꯥꯔꯤꯁꯤꯒꯤ ꯁꯔꯨꯛ ꯑꯃꯅꯤ꯫ ꯗ꯭ꯔꯥꯏꯚꯔ ꯀꯥꯔꯒꯤ ꯈꯣꯡꯆꯠꯁꯤ ꯃꯥꯡ ꯇꯥꯛꯄ ꯑꯃꯁꯨꯡ ꯑꯋꯥꯕꯗꯒꯤ ꯍꯤꯡꯒꯠꯄ ꯑꯃꯁꯨꯡ ꯇꯥꯏꯁꯤꯟꯕꯗ ꯂꯥꯛꯈꯤ, ꯑꯗꯨꯒ ꯚꯤꯛꯇꯣꯔꯤ ꯕꯥꯏꯕꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇ ꯂꯥꯛꯈꯤ꯫ ꯃꯍꯥꯛ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯃꯤꯅꯤꯁꯇ꯭ꯔꯤꯗꯒꯤ ꯗꯤꯄ꯭ꯂꯣꯃꯥꯒ ꯂꯣꯏꯅꯅ ꯒ꯭ꯔꯦꯖꯨꯑꯦꯠ ꯂꯣꯏꯁꯤꯟꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯜꯂꯝꯕꯒꯨꯝꯅ ꯈꯜꯂꯤꯕ ꯃꯤꯁꯤꯡꯗ ꯖꯤꯁꯨꯅ ꯄꯨꯟꯁꯤꯕꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯍꯟꯕꯤ, ꯄꯨꯟꯁꯤꯁꯤ ꯈꯨꯗꯣꯜ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯎꯠꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯃꯍꯥꯛ ꯍꯥꯟꯅ ꯑꯣꯏꯔꯝꯕ ꯑꯗꯨꯗꯒꯤ ꯇꯣꯉꯥꯟꯕ ꯃꯤ ꯑꯃ ꯑꯣꯏꯔꯤ꯫ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯈꯦꯟꯅꯕ ꯃꯍꯥꯛ ꯇꯝꯂꯦ, ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯍꯥꯛꯅ ꯑꯣꯏꯅꯤꯡꯕ ꯇꯧꯅꯤꯡꯕ ꯑꯗꯨ ꯇꯧꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯍꯧꯖꯤꯛꯁꯨ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯆꯠꯇꯨꯅ ꯃꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤꯗ ꯊꯕꯛ ꯇꯧꯒꯅꯤ, ꯑꯗꯨꯒ ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯎꯔꯤꯕꯁꯨ꯫ ꯇꯧꯈꯤꯕ ꯑꯗꯨ ꯂꯣꯏꯈ꯭ꯔꯦ, ꯍꯧꯈꯤꯕ ꯑꯗꯨ ꯂꯣꯏꯈ꯭ꯔꯦ꯫ ꯌꯦꯡꯉꯨ, ꯍꯧꯖꯤꯛꯇꯤ ꯃꯉꯣꯟꯗ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯖꯅ ꯆꯠꯊꯔꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯃꯁꯤ ꯇꯧꯅꯕꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯃꯇꯤꯛ ꯂꯩ, ꯃꯔꯝꯗꯤ ꯃꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯃꯁꯤ ꯂꯥꯏ ꯐꯠꯇꯕꯗꯒꯤ ꯄꯨꯟꯁꯤ ꯅꯠꯇꯦ, ꯃꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯩꯅ ꯈ꯭ꯔꯤꯁꯇꯗ ꯄꯤꯒꯅꯤ, ꯑꯩꯒꯤ ꯄꯨꯟꯁꯤ ꯁꯤꯟꯅꯒꯅꯤ꯫ ꯏꯁ꯭ꯋꯔ, ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯇꯧꯕꯤꯌꯨ꯫ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯎꯠꯄꯤꯒꯅꯤ, ꯅꯪꯒꯤ ꯃꯐꯝꯗ ꯍꯔꯥꯎꯕ ꯄꯤꯈꯟꯅ ꯂꯩ꯫ ꯆꯍꯤ ꯀꯌꯥ ꯑꯃ ꯇ꯭ꯔꯦꯚꯔ ꯑꯁꯤ ꯅꯥꯏꯇꯣꯝ ꯇꯥꯗꯨꯅ ꯂꯥꯡꯗ ꯊꯨꯔꯨꯕꯒꯨꯝ ꯍꯤꯡꯈꯤ꯫ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯂꯥꯛꯂꯦ ꯍꯥꯏꯕ ꯑꯗꯨ ꯈꯪꯂꯦ, ꯑꯗꯨꯒ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯅꯥꯏꯇꯣꯝ ꯇꯥꯔꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯂꯦ꯫ ꯑꯩꯈꯣꯏꯗ ꯆꯥꯎꯕ ꯂꯧꯅꯝ, ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯧꯅꯝ ꯑꯁꯤ ꯑꯩꯈꯣꯏꯗ ꯃꯁꯤ ꯊꯦꯡꯅꯔꯤꯕꯁꯤ ꯑꯩ ꯈꯛꯇꯅꯤ, ꯑꯩ ꯅꯠꯇꯅ
ꯀꯅꯥꯁꯨ ꯃꯁꯤ ꯊꯦꯡꯅꯗꯦ ꯍꯥꯏꯅ ꯈꯜꯍꯟꯕ ꯑꯁꯤꯅꯤ ꯃꯗꯨ ꯑꯆꯨꯝꯕ ꯅꯠꯇꯦ ꯑꯁꯥ ꯂꯩꯔꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯑꯁꯥ ꯄꯤꯕꯤ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯑꯁꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯊꯥꯖꯕ ꯃꯤ ꯌꯥꯝꯅ ꯂꯩ ꯃꯔꯝꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯑꯁꯥ ꯂꯩ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯗꯦ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯅꯤꯡꯕ ꯃꯤꯁꯤꯡꯕꯨ ꯃꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯍꯣꯡꯅꯅꯕꯒꯤꯗꯃꯛ ꯁꯤꯖꯤꯟꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯃꯦꯗꯤꯌꯥ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤ ꯇꯧꯕ ꯉꯝꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯃꯔꯝꯗꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯅ ꯍꯨꯝꯕ ꯃꯇꯝꯅꯤ ꯇꯤꯚꯤꯒꯤ ꯔꯦꯗꯤꯑꯣꯒꯤ ꯅꯝꯊꯣꯛꯂꯕ ꯄꯣꯠꯁꯤꯡꯗꯒꯤ ꯀꯣꯟꯐꯔꯦꯟꯁꯁꯤꯡꯗꯒꯤ ꯑꯥꯎꯠꯔꯤꯆꯁꯤꯡꯗꯒꯤ ꯃꯤ ꯂꯥꯛꯇ ꯏꯁ꯭ꯋꯔꯒꯤ ꯑꯐꯕ ꯋꯥ ꯄꯥꯎ ꯌꯧꯍꯟꯗꯨꯅ ꯄꯨꯟꯁꯤ ꯀꯌꯥ ꯍꯣꯡꯍꯟꯕ ꯉꯝꯃꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯃꯠꯇ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯄꯥꯔꯠꯅꯔ ꯑꯃ ꯑꯣꯏꯅ ꯅꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯃꯗꯨ ꯇꯧꯅꯕꯒꯤꯗꯃꯛ ꯄꯥꯡꯕꯤꯔꯤ ꯑꯗꯨꯅ ꯊꯥꯒꯠꯆꯔꯤ ꯅꯈꯣꯏꯕꯨ ꯊꯥꯒꯠꯆꯔꯤ ꯃꯁꯤ ꯑꯩꯈꯣꯏꯗ ꯕꯣꯔ ꯑꯃꯅꯤ ꯅꯍꯥꯛꯅ ꯖꯣꯏꯁ ꯃꯦꯌꯔ ꯃꯤꯅꯤꯁꯇ꯭ꯔꯤꯒ ꯄꯥꯔꯠꯅꯔ ꯑꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯔꯥ ꯑꯁꯤꯅ ꯅꯉꯣꯟꯗ ꯑꯁꯦꯡꯕ ꯃꯇꯦꯡ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯑꯣꯏꯃꯤꯟꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯅꯕꯒꯤꯗꯃꯛ ꯄꯩꯁꯥ ꯄꯨꯊꯣꯛꯎ ꯍꯥꯏꯖꯔꯣꯏ ꯑꯗꯣꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯨ ꯇꯧꯕꯤꯌꯨ ꯑꯩꯅ ꯃꯤꯁꯤꯡꯗ ꯇꯣꯏꯅ ꯍꯥꯏ ꯃꯗꯨꯗꯤ ꯁꯨꯡꯇꯧ ꯇꯧꯗꯕꯕꯨꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕꯤꯌꯨ ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯑꯐꯕ ꯂꯩꯍꯥꯎꯗ ꯃꯔꯨ ꯍꯨꯜꯂꯒꯗꯤ ꯃꯍꯩ ꯁꯣꯏꯗꯅ ꯂꯣꯛꯀꯅꯤ ꯑꯗꯨꯒ ꯍꯦꯟꯅ ꯇꯧꯕ ꯉꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠꯅꯔꯁꯤꯡꯗ $100 ꯂꯤꯁꯤꯡ ꯊꯥꯕꯤꯔꯛꯄꯁꯨ ꯂꯩ ꯑꯗꯨꯒ $10-15 ꯊꯥꯒꯤ ꯊꯥꯕꯤꯔꯛꯄꯁꯨ ꯂꯩ ꯑꯗꯨꯒ ꯇꯥꯏꯠ ꯄꯤꯔꯛꯄ ꯑꯉꯥꯡꯁꯤꯡꯁꯨ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯄꯥꯔꯠꯅꯔ ꯑꯣꯏꯃꯤꯟꯅꯅꯕ ꯊꯧꯒꯠꯆꯔꯤ ꯍꯥꯏꯔꯤꯕꯁꯤ ꯑꯗꯣꯝꯒꯤ ꯄꯩꯁꯥꯗꯨ ꯑꯩꯈꯣꯏꯅ ꯐꯪꯕꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯅꯍꯥꯛꯅ ꯁꯣꯛꯂꯕ ꯃꯤꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯗ ꯌꯥꯎꯕꯤꯗꯨꯅ ꯅꯍꯥꯛꯀꯤ ꯃꯍꯩꯁꯨ ꯍꯦꯟꯒꯠꯄꯤꯌꯨ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕ ꯃꯐꯝꯗ ꯅꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯖꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯩ ꯄꯥꯔꯠꯅꯔ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯑꯃꯨꯛ ꯂꯥꯛꯆꯈꯤꯒꯅꯤ ꯖꯣꯏꯁ ꯃꯦꯌꯔ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯄꯥꯔꯠꯅꯔ ꯑꯃ ꯑꯣꯏꯅ ꯃꯤ ꯂꯤꯁꯤꯡ ꯀꯌꯥ ꯄ꯭ꯔꯚꯨꯗ ꯄꯨꯁꯤꯜꯂꯛꯄꯗ ꯅꯍꯥꯛꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯔꯝꯗꯤ ꯃꯤꯁꯤꯡꯗ ꯈ꯭ꯔꯤꯁꯇꯕꯨ ꯃꯈꯣꯏ ꯃꯁꯥꯒꯤ ꯀꯟꯕꯤꯕ ꯃꯄꯨ ꯑꯣꯏꯅ ꯂꯧꯁꯤꯟꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯤꯖꯩ ꯃꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯇꯧꯏ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯃꯇꯦꯡꯗꯒꯤ ꯃꯁꯤꯒꯤ ꯋꯥ ꯄꯥꯎ ꯑꯁꯤ ꯄꯨꯕ ꯉꯝꯍꯟꯕꯤꯕꯅꯤ ꯐꯣꯜ ꯑꯣꯏꯅ ꯃꯤ ꯀꯌꯥ ꯑꯃꯨꯛ ꯈ꯭ꯔꯤꯁꯇꯗ ꯂꯥꯛꯄꯒꯦ ꯍꯥꯏꯕ ꯑꯗꯨ ꯎꯕꯗ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯒꯅꯤ ꯏꯄꯥ ꯏꯁ꯭ꯋꯔ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯖꯤꯁꯨ ꯑꯩꯅ ꯅꯉꯣꯟꯗ ꯊꯥꯖꯩ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯁꯤꯕꯤꯈꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯩ ꯅꯪꯅ ꯑꯩꯒꯤ ꯄꯥꯞꯀꯤ ꯃꯃꯜ ꯄꯤꯈꯤ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯇꯧꯕꯤꯈꯤꯕ ꯑꯗꯨ ꯑꯉꯛꯄꯅꯤ ꯑꯩ ꯈꯪꯏ ꯄꯥꯞ ꯆꯦꯜꯂꯤ ꯍꯥꯏꯕ ꯑꯩ ꯍꯤꯡꯂꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯒꯤꯗꯃꯛ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯅꯪꯕꯨ ꯂꯧꯁꯤꯟꯖꯔꯤ ꯖꯤꯁꯨ ꯏꯁ꯭ꯋꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯂꯧꯁꯤꯟꯖꯔꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯉꯛꯄ ꯈꯨꯗꯣꯜ ꯑꯃ ꯑꯣꯏꯅ ꯑꯗꯨꯒ ꯑꯩ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯏ ꯑꯩꯒꯤ ꯏꯔꯥꯜ ꯀꯣꯛꯄꯤꯈ꯭ꯔꯦ ꯑꯩ ꯊꯥꯖꯩ ꯅꯪꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯕ ꯐꯤꯚꯝ ꯑꯃꯠꯇ ꯌꯦꯡꯗꯅ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯃꯇꯝ ꯁꯨꯛꯂꯩ ꯂꯩꯔꯔꯣꯏ ꯑꯩ ꯈꯪꯏ ꯑꯩꯅ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩ ꯈꯪꯏ ꯅꯍꯥꯛꯅ ꯑꯩꯕꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯄꯤꯔꯣꯏ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯟꯕꯤꯕ ꯐꯪꯂꯦ ꯍꯥꯏꯕ ꯑꯩ ꯊꯥꯖꯔꯦ ꯑꯩꯒꯤ ꯏꯃꯤꯡꯁꯤ ꯍꯤꯡꯕꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯏꯁꯤꯟꯈ꯭ꯔꯦ ꯑꯩ ꯁ꯭ꯋꯔꯒꯒꯤ ꯂꯝꯕꯤꯗ ꯆꯠꯂꯤꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯅꯨꯡꯉꯥꯏꯅ ꯆꯠꯀꯅꯤ ꯑꯃꯦꯟ ꯃꯌꯥꯝ ꯄꯨꯟꯅ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯁꯤ ꯑꯉꯛꯄꯅꯤ ꯍꯜꯂꯦꯂꯨꯌꯥ ꯍꯜꯂꯦꯂꯨꯌꯥ ꯖꯣꯏꯁ ꯃꯦꯌꯔ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯄꯥꯔꯠꯅꯔ ꯑꯃ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛ ꯅꯍꯥꯛ ꯍꯔꯥꯎꯔꯝꯒꯅꯤ ꯃꯔꯝꯗꯤ ꯅꯍꯥꯛꯀꯤ ꯄꯥꯔꯠꯅꯔꯁꯤꯞꯀꯤ ꯃꯇꯦꯡꯅ ꯉꯝꯍꯟꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ
Ngasi nahak ure, nahak partner oibidriba oiragadi, ngasimak partner oibiyu. Nahak namasi website tagi tawba yagani, call tawrakpa yagani, natraga irakpa yagani adubu yaithok leibigano. Aikoina sum yaithok thambana, aikoina tawba ngamdana toi. Nahaki partnership adugidamak hainingai leitana thagajari, aikoina nangbu nungsi, nanggidamak khalli aduga, aina thazai madudi nahakna atopada pina nahaki haraubadu hengalakani. Joyce Meyer Ministry haibasi mahakpu ekhoi mimyam thakajri mahakna ekhoi ngonda tawbiriba thakajri ngai haifam leite mahakna ekhoi bu phi maru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu ekhoi mimyam thakajri mahakna ekhoi ngonda tawbiriba thakajri ngai haifam leite